ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯐꯨ ꯃꯈꯣꯡꯗ ꯑꯕꯦꯝꯃ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯕꯦꯝꯃꯕꯨ ꯀꯧꯔꯛꯄ ꯑꯗꯨꯗ ꯑꯕꯦꯝꯃꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯄꯥꯜꯗ ꯄꯔꯞ ꯄꯔꯞ ꯊꯣꯛꯇꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯕꯦꯝꯃꯒꯤ ꯃꯃꯥ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯤ ꯄꯥꯛꯄꯤꯁꯨ ꯊꯣꯔꯛꯂꯤꯕꯅꯤ꯫ ꯃꯗꯨꯗ ꯅꯥꯎꯆꯥꯅ "ꯑꯥꯏ, ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯠꯂꯝꯗ꯭ꯔꯦꯅꯦ꯫ ꯍꯥꯏ, ꯅꯪꯉꯣꯟꯗ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯩꯔꯝꯕ ꯌꯥꯔꯣꯏ, ꯅꯪꯒꯤ ꯅꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈꯣꯗꯅ ꯑꯩꯅ ꯍꯥꯏꯕꯗꯨ ꯅꯪ ꯅꯅꯥꯁꯤ ꯇꯥꯗ꯭ꯔ ꯅꯪ?" ꯅꯥꯎꯆꯥꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯑꯕꯦꯝꯃꯒꯤ ꯃꯅꯥ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯐꯨꯔꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯄꯥꯛꯄꯤꯅ ꯈꯥꯝꯗꯣꯛꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯅꯥꯎꯆꯥꯅ ꯑꯕꯦꯝꯃꯕꯨ ꯃꯁꯝ ꯐꯣꯏꯗꯨꯅ ꯃꯅꯥ ꯆꯤꯡꯗꯨꯅ "ꯑꯩꯅ ꯍꯥꯏꯕ ꯇꯥꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯌꯨꯝ ꯑꯁꯤꯗ ꯅꯪ ꯂꯩꯒꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯑꯁꯨꯛ ꯌꯥꯝ ꯂꯩꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ?" ꯍꯥꯏꯗꯨꯅ ꯆꯩ ꯊꯥꯗꯨꯅ ꯐꯨꯔꯛꯂꯤ꯫ ꯄꯤꯛꯂꯤꯕꯤ ꯑꯕꯦꯝꯃꯗꯣ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯈꯥꯡꯂꯤ ꯏꯃꯨꯡ ꯑꯗꯨꯗ꯫ ꯐꯨꯕ ꯃꯈꯩ ꯐꯨꯔꯕ ꯃꯇꯨꯡ ꯑꯕꯦꯝꯃꯗꯣ ꯄꯥꯛꯄꯤꯅ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥ ꯃꯅꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯊꯣꯡ ꯂꯣꯟꯖꯜꯂꯒ ꯊꯝꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯥꯎꯆꯥꯅ "ꯀꯔꯤꯒꯤꯅꯣ ꯊꯣꯡ ꯂꯣꯟꯖꯜꯂꯤꯕꯗꯨꯕꯣ? ꯊꯣꯡ ꯍꯥꯡꯗꯣꯛꯎ, ꯊꯣꯡ ꯍꯥꯡꯗꯣꯛꯎ" ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯆꯪꯂꯛꯂꯗꯨꯅ "ꯀꯔꯤꯅꯣ ꯅꯥꯎꯆꯥ, ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ?" ꯍꯥꯏꯗꯨꯅ ꯆꯩꯔꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯥꯎꯆꯥꯅ "ꯅꯣꯏꯅ ꯈꯪꯕ ꯄꯣꯠ ꯅꯠꯇꯦ, ꯅꯣꯏꯅ ꯌꯥꯝꯅ ꯄꯥꯝꯃꯒꯅ ꯑꯕꯦꯝꯃꯁꯦ ꯅꯣꯏ ꯌꯣꯛꯆꯔꯨꯔꯣ" ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ "ꯀꯔꯤ, ꯅꯪꯅ ꯌꯣꯛꯆꯒꯅꯤ ꯍꯥꯏꯗꯨꯅ ꯄꯣꯔꯛꯂꯕ ꯅꯆꯥꯕꯨ ꯀꯔꯤꯒꯤ ꯍꯧꯖꯤꯛꯇ ꯃꯤꯆꯥꯅꯤ ꯍꯥꯏꯗꯨꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯔꯤꯕ? ꯃꯗꯨꯒꯤ ꯐꯠꯇꯕ ꯐꯣꯜ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ" ꯍꯥꯏꯗꯨꯅ ꯆꯩꯔꯤ꯫ ꯃꯌꯥꯝꯒꯤꯗꯤ ꯈꯔ ꯆꯩꯔꯝꯂꯒ ꯑꯗꯨꯃꯛ ꯆꯠꯅꯈ꯭ꯔꯦ꯫ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯄꯥꯛꯄꯤ ꯑꯃꯗꯤ ꯑꯕꯦꯝꯃꯗꯤ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯕ ꯅꯠꯇꯦ꯫ ꯅꯥꯎꯆꯥꯅ ꯑꯕꯦꯝꯃꯗꯣ ꯍꯧꯖꯤꯛꯃꯛ ꯃꯌꯨꯝꯗ ꯊꯤꯜꯂꯨꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯥꯎꯆꯥꯗꯣ ꯑꯃꯨꯛ ꯌꯨꯝꯗꯒꯤ ꯄꯔꯞ ꯄꯔꯞ ꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯛꯄꯤꯅ "ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯃꯨꯛ ꯆꯠꯈ꯭ꯔ ꯃꯥꯜꯂꯦꯅꯦ." ꯁꯣꯝꯗ ꯑꯕꯦꯝꯃꯗꯤ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯇꯨꯅ ꯌꯥꯝꯅ ꯀꯤꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯥꯎꯆꯥꯗꯣ ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯝꯕꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯝꯕꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯅꯣꯡ ꯇꯥꯕꯒꯤ ꯂꯩꯃꯥꯏꯅꯒ ꯈꯔꯒ ꯄꯦꯠꯄꯒ ꯆꯕꯨꯛ ꯆꯕꯨꯛ ꯆꯠꯁꯤꯟꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯈꯝꯕꯕꯨ ꯀꯧꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯝꯕꯗ "ꯅꯆꯥ ꯄꯣꯛꯊꯣꯛꯂꯒ ꯀꯩꯗꯧꯕꯒꯤ ꯑꯩꯉꯣꯟꯗ ꯌꯣꯛꯍꯜꯂꯤꯕꯅꯣ? ꯅꯆꯥ ꯂꯧꯖꯔꯨ ꯂꯥꯎ" ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯊꯤꯅ ꯆꯩꯔꯤ꯫ ꯃꯆꯥ ꯌꯣꯛꯅꯤꯡꯗꯕ ꯃꯄꯥ ꯅꯪꯒꯨꯝꯕꯗꯤ ꯁꯤꯖꯈꯣ ꯍꯥꯏꯗꯨꯅ ꯆꯩꯔꯛꯄꯗꯨꯗ ꯈꯝꯕꯗꯨ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ "ꯍꯩ ꯅꯥꯎꯆꯥ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯍꯥ? ꯅꯪꯅ ꯑꯩꯒꯤ ꯏꯆꯥ ꯑꯗꯨꯕꯨ ꯅꯪꯅ ꯌꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ? ꯃꯇꯝꯗꯨꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯣꯏꯔꯝꯗꯨꯅ ꯍꯥꯏꯖꯕꯗꯒꯤ ꯑꯩꯅ ꯑꯉꯥꯡ ꯑꯗꯨ ꯄꯤꯈꯤꯕꯅꯤ꯫ ꯅꯪꯅ ꯑꯉꯥꯡ ꯑꯗꯨ ꯑꯣꯠ ꯅꯩꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯏ꯫ ꯃꯇꯨꯡꯗ ꯃꯗꯨ ꯇꯧꯒꯅꯨ, ꯑꯩꯅ ꯁꯥꯎꯔꯛꯂꯕꯗꯤꯅꯦ ꯀꯌꯥꯅ ꯇꯥꯇꯤ ꯆꯥꯔꯣꯏ." ꯑꯗꯨꯝꯅ ꯈꯝꯕꯅ ꯍꯥꯏꯔꯨꯕꯗꯨꯗ ꯅꯥꯎꯆꯥꯅ "ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯅꯪꯒꯤ ꯅꯆꯥ ꯑꯗꯨ ꯁꯤꯗ꯭ꯔꯤꯉꯩ ꯌꯥꯝꯅ ꯊꯨꯅ ꯂꯧꯖꯔꯨ ꯂꯥꯎ" ꯍꯥꯏꯔꯛꯄꯗ ꯈꯝꯕ ꯐꯥꯊꯕ ꯉꯝꯗꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯥꯎꯆꯥꯗ ꯐꯨꯕ ꯍꯧꯔꯛꯂꯤ꯫ ꯅꯥꯎꯆꯥꯁꯨ ꯃꯈꯨꯠ ꯍꯟꯗꯨꯅ ꯐꯨꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯐꯨꯅꯔꯛꯄꯗ ꯈꯝꯕꯅ ꯅꯥꯎꯆꯥꯗꯣ ꯂꯥꯛꯇꯨꯅ ꯏꯟꯊꯣꯛꯈꯤꯕꯗ ꯅꯥꯎꯆꯥꯗꯣ ꯃꯃꯥꯏ ꯑꯗꯣ ꯎꯞꯁꯤꯟꯗꯨꯅ ꯇꯨꯕꯗ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯃꯌꯥꯏꯗ ꯂꯩꯔꯤꯕ ꯇꯨꯂꯁꯤꯕꯨꯡ ꯑꯗꯨꯒꯤ ꯅꯥꯛꯆꯦꯛꯇ ꯌꯩꯁꯟꯕꯗꯒꯤ ꯃꯔꯥꯏꯕꯛ ꯀꯥꯏꯗꯨꯅ ꯏ ꯊꯣꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯥꯎꯆꯥꯅ "ꯅꯪꯒꯤ ꯅꯆꯥ ꯑꯗꯨ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯣꯛꯄꯤꯔꯛꯂꯤꯕꯅꯤ꯫ ꯅꯪꯒꯤ ꯅꯆꯥ ꯌꯣꯛꯂꯛꯂꯤꯕ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯊꯤꯅ ꯐꯨꯕ, ꯏ ꯇꯥꯕ ꯃꯈꯩ ꯐꯨꯕ ꯈꯪꯒꯅꯤꯗꯅ ꯃꯁꯤꯒꯤ ꯂꯃꯟ ꯑꯩꯅ ꯂꯦꯝꯅ ꯈꯛꯇꯣꯛꯂꯣꯏ." ꯑꯁꯨꯝꯅ ꯂꯥꯎꯔꯝꯂꯒ ꯅꯥꯎꯆꯥꯗꯣ ꯄꯔꯞ ꯄꯔꯞ ꯆꯠꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯝꯕꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯕꯦꯝꯃꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯅ ꯂꯩꯔꯝꯒꯗꯕ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯈꯪꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯕꯦꯝꯃꯗꯣ ꯂꯧꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯊꯝꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯥꯎꯆꯥꯁꯨ ꯑꯗꯨꯝ ꯆꯠꯈ꯭ꯔꯤ꯫ ꯅꯥꯎꯆꯥꯅ ꯆꯠꯈ꯭ꯔꯕꯅꯤꯅ ꯈꯝꯕꯁꯨ ꯑꯗꯨꯝ ꯂꯩꯍꯧꯔꯤ꯫ ꯈꯝꯕꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ "ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯅꯥꯎꯆꯥ ꯍꯥꯏꯕꯁꯤꯅ ꯇꯧꯖ ꯁꯥꯔꯤꯁꯤꯕꯣ" ꯍꯥꯏꯗꯨꯅ ꯉꯥꯡꯗꯨꯅ ꯂꯩꯍꯧꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯅꯥꯎꯆꯥꯗꯣ ꯄꯔꯞ ꯄꯔꯞ ꯑꯃꯨꯛ ꯂꯥꯛꯄꯅ
mahagi yum yorokle aduga pakpi bu kanna kauri aduga abemado haujik hatoke puthoro u haidna kanna lauri pakpi na amul lakla male ne haidna jeng padadi makok to ina punga nganglaga leirambada pakpi su pakhaladuna parap thorakle matam barda noksana hai lamhem bidu kadai chakre ha aina ma yum sil leibe yararo yana hairaga mahana namdun lesson badiki yengo magi mapana ai bu phurak dibani hai napana chamana raga ai bu hatke hairibra kadai chakre matu yangang do asumna noksana bi mabu koithi thirakpa aduta somda pakpi di pakapana loiri abe mado adum leirambadagi mahaksu kirakladuna maning thong phawraga senkhre masigi matung pakpi na abe mabu thiba yaba thiri noksana su hatkani haiduna koithi thiri adubu adumak phangkhiri sogliba aduti loisan khopchanba amati madu asokpodu hida haptabadi yadabanina haujik noksagi asokpodo pakpi na phi yasanduna isingna samthokpirba matungda mahak phajana potha hankhri noksado phamungda longkhrak longna adumak tungkhri madugi matung pakpi na abe mabu tapna kauduna thirakli matam aduta abe mado makoigi mamangi lafu makhong aduta tumin tasallaga nongmar aduta masa ado ingduna thak niklaga leiramle madu ubada pakpi na parprap changsallaga haima nangdi sida leirabro la nababungdo tungkhre akhoi su tumin tummasilo matam maduta abe mana ai imungda changbaki babana aibu hatkani haidudi haiduna kablakpada pakpi na kesutaro imale leibasidi haiduna themjinbiri asumna tawduna ahing aduma haukri abe masu pakpi na tuminna poraklaga makhoyani tuminnakri mathangi nongalaklabada nokchado makok yamna chi haiduna phamungtagi haugatri aduna yu thaktrabadina law khongbusu khara phakri pakpi na noksagi seba tawbodo mapung phadi abe mana angamba honabani adubu noksagi thamoida minungsi haibado machet amata pokhiri abe mabu hek ubamiku khudimakta mahaki makhongda khurau thangdruta leiraba adugumlaba mahaki phattaba mi amani haiduna khallaga damak leikhri makhongda yuba tumga chap manakri matam leiba khibikta abe mada khanglaw lawsanba amadi manaka changlagasu kariguma thabak ama tawragasu mamut tadi haiduna maram chadana pangphuda phuba tawribani asumna sum leirakpana haujikti pakpi do magi su makum matha sujallakladuna haujikti nungsiraba machanupi ama phangjare hanadagi haunaga kharaga sauninglaga leiribane haujikti machanupi amaga phangjaraba stadi nauchado abe mabu hena tathibe helakli haujikti asoi angam jaudana machanupi amasu phangjarabani na nang leibagi kanadre haibagi mawongda abe mabu tathi tawna tawbada natana chak phawba pijidapoi tawrakli maramasina abe ma karakhena sonjalli mayangsu yamna kangsalli hariba pawa se tabada nongmagi numini khamba noksagi mayumda lakli matam se ayuk angan badani matam aduta abe madi leiti noksana pakhon thabadagi ada kaithilda kari no khara leiba chakri matamdo pakpisu angang anoba senbagi mahak mining kumliba matamni na tuminna hiplaga leijingi matamni khambana nauchado amukta tholu u haiduna kauthokpadagi naucha sumanglomda tholui matam aduta khambana nangdi yamnabu noina urene yam sara male aigi isana seba tawbadagi oi kaino khamba migi meindu laglagane kochi kurang kotna wangangano aina kaidorage ai aina kaidorage bu kaino nangna anganguda tawriba singdu karino hai ai leno pau tarabani pau taradi pukhro kaino nangi na sanu pido akoisu pamde ne kari aigi isabu pamde gaina hai nang napunsidu losello haibro ha nang aina hatu haibro nang aigi sanu pidu pamsi haidana aigi khongsi kolaga kaptran lawdun tawbu da ina pikhibani aduga nangna hajikta nangna kari aigi sanu pidu pamdi kaina adumna hairakpadu nauchana tange swaidane kunaw lawno nangi na sanu pido nangna pukhibadane ai karisu hairoi yanari ngi di kaino
ꯑꯩ ꯅꯉꯣꯟꯗ ꯈꯨꯔꯨꯝꯃꯒ ꯂꯧꯈ꯭ꯔꯦ ꯑꯉꯥꯡꯗꯣ ꯑꯗ ꯈꯔ ꯌꯣꯛꯄꯤꯔꯦꯗꯅ ꯅꯣꯏꯅ ꯌꯣꯛꯀꯗꯕꯗꯣ ꯑꯩꯅ ꯌꯣꯛꯄꯤꯔꯕꯅꯤ ꯆꯍꯤ 9 ꯌꯣꯛꯂꯛꯄ ꯍꯥꯏꯁꯨ ꯐꯥꯒꯤꯔꯣ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯄꯥꯈꯣꯟ ꯁꯤꯕ ꯌꯥꯔꯕꯅꯤ ꯊꯕꯛ ꯏꯪꯈꯥꯡꯒ ꯁꯤꯠꯅꯅ ꯍꯩꯔꯕꯅꯤ ꯄꯨꯈ꯭ꯔꯣ ꯁ꯭ꯋꯥꯏꯗꯅꯦ ꯄꯦ ꯉꯥꯡ ꯂꯩꯔꯦꯅꯣ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯅꯥꯎꯆꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯈꯝꯕ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯂꯦ ꯌꯣꯛꯄ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯗꯤ ꯀꯩꯗꯧꯕꯒꯤ ꯅꯆꯥ ꯌꯣꯛꯂꯤꯕꯅꯣ ꯀꯩꯗꯧꯕꯒꯤ ꯏꯆꯥꯗꯨ ꯄꯨꯕꯤꯈ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯗꯨꯅ ꯈꯟꯅꯔꯛꯄꯗꯒꯤ ꯅꯥꯎꯆꯥꯒ ꯈꯝꯕꯒ ꯑꯃꯨꯛꯀꯁꯨ ꯈꯨꯠ ꯊꯥꯗꯨꯅ ꯐꯨꯅꯔꯛꯂꯦ ꯇꯁꯦꯡꯕꯒꯤꯗꯤ ꯈꯝꯕꯅ ꯑꯕꯦꯝꯃꯁꯦ ꯂꯧꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯅꯥꯎꯆꯥꯒꯤ ꯃꯤ ꯎꯁꯤꯠꯇꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯅꯔꯛꯂꯦ ꯅꯥꯎꯆꯥꯒ ꯈꯝꯕꯒꯁꯤ ꯈꯝꯕꯅ ꯈꯔ ꯃꯁꯥ ꯀꯟꯕ ꯍꯦꯟꯕꯅꯔ ꯀꯔꯤꯅꯣ ꯉꯁꯤꯁꯨ ꯅꯥꯎꯆꯥꯗꯣꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯕ ꯃꯈꯩ ꯐꯨꯗꯠꯅꯔꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯈꯥꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯈꯝꯕꯅ ꯉꯁꯤ ꯍꯞꯇꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯂꯧꯕ ꯂꯥꯛꯀꯅꯤ ꯃꯇꯝ ꯑꯗꯨ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯀꯔꯤꯃꯠꯇ ꯁꯣꯛꯇꯨꯅ ꯊꯝꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯐꯠꯇ ꯅꯨꯡꯗꯒꯤ ꯄꯥꯎ ꯇꯥꯔꯕꯗꯤ ꯅꯪꯕꯨꯁꯨ ꯅꯉꯛ ꯃꯀꯛ ꯀꯛꯑꯒ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯂꯒ ꯈꯝꯕ ꯆꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯌꯥꯝꯁꯨ ꯃꯊꯪ ꯂꯣꯏꯅꯃꯛ ꯆꯠꯈ꯭ꯔꯦ ꯅꯥꯎꯆꯥꯒꯤ ꯃꯑꯣꯡ ꯈꯪꯕꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯑꯕꯦꯝꯃꯁꯨ ꯀꯩꯊꯦꯜꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯨꯔꯒ ꯄꯣꯂꯥꯡ ꯑꯆꯧꯕ ꯈꯥꯎ ꯑꯆꯧꯕꯗꯣ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯆꯤꯡꯕꯣꯏ ꯊꯥꯡꯕꯣꯏ ꯇꯧꯗꯨꯅ ꯆꯪꯉꯛꯂꯤ ꯑꯕꯦꯝꯃꯗꯣ ꯍꯦꯛ ꯆꯪꯂꯛꯄꯒ ꯉꯁꯥꯏꯗꯒꯤ ꯋꯥꯔꯨꯕ ꯑꯉꯥꯡ ꯑꯗꯣ ꯂꯥ ꯋꯥꯔꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯄꯣꯊꯥꯍꯟꯕꯒꯤ ꯃꯍꯨꯠꯇ ꯑꯕꯦꯝꯃꯕꯨ ꯍꯦꯛ ꯎꯕꯒ ꯅꯥꯎꯆꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯤ ꯑꯗꯨꯒ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯆꯩ ꯑꯃꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯕꯤꯔꯤ ꯃꯗꯨ ꯎꯕꯗ ꯄꯥꯛꯄꯤꯅ ꯀꯔꯤꯅꯣ ꯑꯉꯥꯡꯗꯨ ꯊꯕꯛ ꯆꯠꯂꯨꯔꯤꯕꯅꯤ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤꯕꯗꯨꯗ ꯑꯃꯨꯛ ꯇꯧꯕꯤꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯖꯒꯗꯕꯗꯨꯗ ꯍꯥꯏꯗꯨꯅ ꯆꯩꯔꯛꯄꯗꯨꯗ ꯅꯥꯎꯆꯥꯅ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯆꯩꯁꯤꯜꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯥꯎꯆꯥꯗꯣ ꯉꯁꯥꯏ ꯈꯝꯕꯒ ꯐꯨꯅꯈꯤꯕꯒꯤ ꯃꯁꯥꯗꯣ ꯈꯔꯁꯨ ꯋꯥꯔꯗꯨꯅ ꯈꯔꯁꯨ ꯆꯣꯛꯊꯔꯗꯨꯅ ꯑꯕꯦꯝꯃꯗꯣ ꯅꯪꯗ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯅꯪꯗ ꯁꯤꯖꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯐꯨꯕ ꯌꯥꯕ ꯐꯨꯔꯝꯂꯒ ꯃꯍꯥꯛ ꯐꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ ꯑꯕꯦꯝꯃꯗꯣ ꯀꯞꯅ ꯃꯃꯥ ꯄꯥꯛꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯍꯟꯗꯛ ꯅꯧꯅ ꯐꯪꯖꯔꯤꯕ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯊꯥꯗꯣꯏꯕꯨ ꯌꯦꯡꯖꯔꯒ ꯑꯕꯦꯝꯃꯁꯨ ꯀꯞꯄ ꯇꯣꯛꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯥꯛꯄꯤꯅ ꯑꯕꯦꯝꯃꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯊꯣꯛꯅꯔꯒꯗꯕ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯂꯩꯇꯥꯐꯝ ꯈꯪꯖꯔꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯠ 4-5ꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯈꯝꯕꯒ ꯐꯨꯅꯈꯤꯕꯒꯤ ꯅꯥꯎꯆꯥꯗꯣ ꯑꯇꯦꯛ ꯑꯀꯥꯏ ꯑꯁꯣꯛ ꯑꯄꯟ ꯃꯌꯥꯝ ꯌꯥꯎꯔꯝꯕꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯇꯞꯅ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯤ ꯅꯥꯎꯆꯥꯗꯣ ꯑꯕꯦꯝꯃꯗ ꯐꯨ ꯆꯩꯕꯁꯨ ꯇꯧꯈꯤꯗ꯭ꯔꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯈꯤꯗꯕ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯔꯕꯣꯏ ꯅꯤꯡꯂꯤ ꯑꯗꯨꯕꯨ ꯁꯣꯝꯗ ꯅꯥꯎꯆꯥꯗꯤ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃ ꯈꯜꯂꯒ ꯂꯩꯔꯤꯕ ꯖꯥꯠꯅꯤ ꯅꯨꯃꯤꯠꯁꯦ ꯅꯣꯡ ꯊꯤꯂꯤ ꯇꯥꯕ ꯃꯇꯝꯅꯤ ꯅꯥꯎꯆꯥꯗꯣ ꯌꯨ ꯈꯔ ꯉꯥꯎꯔꯒ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯤ ꯉꯁꯤꯗꯤ ꯃꯍꯥꯛꯅ ꯑꯕꯦꯝꯃꯁꯦ ꯐꯨꯔꯒ ꯃꯥꯒꯤ ꯃꯄꯥ ꯈꯝꯕꯒꯤ ꯃꯅꯥꯛꯇ ꯄꯨꯔꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯆꯨꯡꯅ ꯈꯜꯂꯒꯅꯤ ꯂꯥꯛꯂꯤꯕꯁꯤ ꯑꯁꯣꯝꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯅꯥꯎꯆꯥꯗꯣ ꯃꯌꯨꯝ ꯌꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯥꯎꯆꯥꯅ ꯊꯣꯡ ꯑꯗꯣ ꯊꯤꯜꯂꯒ ꯑꯕꯦꯝꯃ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯌꯨꯝꯗ ꯊꯤꯜꯂꯨꯔꯒꯗꯕꯅꯤ ꯃꯥꯒꯤ ꯃꯄꯥꯕꯨꯡꯅ ꯍꯞꯇꯥ ꯑꯃ ꯐꯥꯕꯗ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯂꯒ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇꯕ ꯃꯥꯁꯨ ꯑꯩꯅ ꯄꯔꯥ ꯇꯝꯕꯤꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯁꯥꯎꯕ ꯑꯃꯨꯛ ꯍꯧꯔꯛꯂꯤ ꯃꯍꯥꯛꯅ ꯉꯍꯥꯟ ꯃꯈꯩ ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯤꯕꯗꯨꯗꯤ ꯈꯝꯕꯅ ꯃꯆꯥꯅꯨꯄꯤ ꯑꯕꯦꯝꯃ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯄ ꯑꯗꯨꯒꯤ ꯃꯍꯥꯛ ꯀꯔꯤꯁꯨ ꯍꯥꯏꯗꯕ ꯑꯣꯏꯔꯝꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯃꯨꯛ ꯁꯥꯎꯔꯛꯂꯤꯕꯁꯤꯅ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯁꯥꯎꯕ ꯍꯧꯔꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯥꯎꯆꯥꯅ ꯑꯕꯦꯝꯃꯕꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯐꯨꯕ ꯌꯥꯕ ꯐꯨꯔꯕ ꯃꯇꯨꯡ ꯈꯝꯕꯒꯤ ꯃꯅꯥꯛꯇ ꯊꯤꯜꯂꯨꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯊꯣꯔꯛꯂꯤ ꯑꯗꯨꯝꯅ ꯆꯤꯡꯂꯛꯄ ꯑꯗꯨꯗ ꯅꯣꯡ ꯇꯥꯕꯒꯤ ꯈꯔꯒ ꯆꯣꯠꯄꯒ ꯁꯨꯃꯥꯡꯅꯒ ꯈꯔꯒ ꯅꯥꯟꯕꯒ ꯑꯕꯦꯝꯃꯗꯣ ꯃꯄꯥꯕꯨꯡ ꯅꯥꯎꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯤꯗꯨꯅ ꯈꯪꯆꯦꯟ ꯆꯦꯟꯕꯗ ꯅꯥꯟꯊꯨꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨꯅ ꯇꯨꯜꯁꯤꯕꯨꯡꯒꯤ ꯃꯆꯦꯠ ꯑꯗꯨꯗ ꯌꯩꯁꯜꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯉꯥꯎꯔꯤ ꯐꯩꯔꯤ ꯑꯃꯨꯛ ꯆꯦꯟꯊꯣꯔꯛꯄꯗ ꯌꯦꯅꯈꯥꯒꯤ ꯅꯥꯀꯜꯗ ꯌꯨꯡꯗꯨꯅ ꯊꯝꯂꯤꯕ ꯁꯝꯕꯜꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯇꯨꯁꯟꯕꯗ ꯁꯝꯕꯜꯒꯤ ꯐꯩꯗꯨꯅ ꯊꯝꯂꯤꯕ ꯁꯝꯕꯜꯒꯤ ꯑꯐꯩꯕ ꯋꯥꯛꯊꯧ ꯑꯗꯨꯗ ꯃꯈꯧꯔꯤꯅ ꯌꯥꯟꯁꯜꯂꯒ ꯆꯤꯡꯈꯤꯕ ꯑꯗꯨꯗ ꯇꯨꯈꯤꯕꯗꯨꯗ ꯇꯁꯦꯡꯅ ꯃꯈꯧꯔꯤ ꯑꯗꯣ ꯂꯦꯟꯊꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯈꯧꯔꯤ ꯎꯇꯣꯡ ꯑꯗꯣ ꯂꯦꯟꯊꯠꯈ꯭ꯔꯕꯅꯤꯅ ꯏ ꯃꯌꯥꯝ ꯑꯃ ꯍꯩꯊꯗꯨꯅ
ꯑꯕꯦꯝꯃ ꯃꯐꯝ ꯑꯗꯨꯃꯛꯇ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯗꯨꯅ ꯃꯊ꯭ꯋꯥꯏ ꯃꯥꯡꯂꯦ ꯇꯧꯔꯤꯕ ꯑꯁꯤꯗ ꯅꯥꯎꯆꯥꯗꯤ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯈ꯭ꯔꯦ ꯀꯔꯤ ꯊꯣꯛꯂꯒꯗꯕ ꯈꯟꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯄꯥꯛꯄꯤꯁꯨ ꯍꯧꯖꯤꯛꯇ ꯀꯣꯏꯂꯥꯎ ꯂꯧꯔꯝꯕꯗꯨ ꯀꯗꯣꯝ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯤꯔꯛꯄꯗ ꯑꯕꯦꯝꯃꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯅ इहिंग नहिंग सादुना नोंमरक अदुदा तारगा लैरमलिबा अदुदा पाकपीदी मसादो जंग लाउखिदुना वखल मांगे तौदुना फमथरई मतमरदो नौचा चेंसिल लगलगा हाय तुमलेयो वफमसे याया लांगबा याबनती कमदौनि दुदि अंगांसी इबानिना थोपो मगन ख्रिसी पाकपीदी पाखत खिबना करिनुन हादिबदबा अंगांगसे मंगन खरगा अखोइना मीना हंगलपदा करि खुमगदोरिबनो हाय मधुगी थीरुबा याब्रती अंगांसी फुमजिनख्रसी अदुगा अखोइनाने ngarang khana cheinaba tawkhibani adagi masi akoibu kiduna chengkhra male haidana panghai da haijilaga loi aine mamang gi lephum khoksi yamna songpane aikoina matam koina hingol koibi dabadagi hingol sisu yamna songjalle maduna lephum khongasi heta phumjinkrasi nauchana haudroliba wafam maduda pakpisu yaningda yari masida mahana yaningde haiduna su karibudi tawruni masigi matung naucha imungda prapap sangsinduna yopak lotholuri lephumkhong aduta abi mabu phumba changada ba sangda kom ama yamna thuna tawrakli nongsu thili taribani mambana su loirabani asumna lephumkhong aduta kom ama khudaki oina tawba loraba matung parap amuk lakli somda pakpiri dari aduta phamlaga abi magi haksang aruta amuk jeng amadi nauchana tawriba thabak aduta amuk jeng mangak ado amada muyeng angawi gum leiribani masigi matung naucha do parap amuk lakle aduga abi magi thawa yawdraba haksang ado thangkatuna puraga parap chatkhri mi ukhini haibagi mawongda paktharap tongasu chatlibani asumna poraklaba matungda lephumkhong aduta tawriba kom aduta abemado thadakhraba matung leibak sijinduna phumjille asumna phumjillaba matungda napi singnang hapu hanai amadi sambalai masa khara jungchillaga langsillaga thamkhre afamado pungkok koklabadi mina chingna khini haiduna thabak punamak loralaba matungda parap amuk naucha to lakli matam aduta naucha na pakpida hai swada taribi ising asidi kamai tawni ising khara jilaga samthuklasi adugane maningdumda chilinkrasi pakpidi hoisu haidi maisu haidi naucha da mamit ado sangtrik jenglaga leiribani tanja aduda nongsu atat akham leitana jam haitharakli nong haitharaklaba amadi akha arago loinana sutharakliba nong aduna abe magi ising ado hojikti loinamak senthakri mafamaruda karisu thokhidabagum kari amata laikhidre matamaruda nauchana fareda nong tarakpasidi aigidi daw khwaidagi yaba haibadu oire hai pakpi changnaba tarosilo asumna haiduna pakpi do nauchana samlaga parap imungda pusanki asumna pusankrab matungda pakpi do tapna phiron hongdokpiri matamaruda imungda pakpigi masanupi thadoido yamna kanna kaplaga leramle nong khakpagi makhol amadi ingsillakpa aduda mahak kanna kapliba jani angangdo pakpidi angangna kaplamba aduda parap changsinduna angangado kolaga maphimron su hongdokpa loirabadudadi tuminna kolaga angawigum leikhre nakal amadana nauchado mamang thungado lonsange haiduna parap amuk lakli matamaruda nauchana hais aiga maga abi maga nakna phana tawbagi sumangda neirega lehobani madu karigumba hayeng mina swai sida nakna phana tawki neikhi haibadu khangnaraklabadi soidan awaba tarani khongna chebet nelaga amtang mangal hodaba yadi asumna khallaga naucha do sumang aduda parap kumtharakle aduga yenglubadadi awoiba makisu abi maki khongul amadi nauchaki khongul mayam tadno leramli madu singado nauchana jara temthoktuna matubu manghanna yamna kanna honari adumna honari ngai ikhang khangaudana
ꯅꯥꯎꯆꯥ ꯑꯃꯗꯤ ꯑꯕꯦꯝꯃ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯅ ꯐꯅ ꯇꯧꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯃꯐꯝ ꯑꯗꯨꯗ ꯇꯥꯔꯤ, ꯑꯗꯨꯁꯨ ꯅꯥꯁꯣꯟꯅꯅ꯫ ꯃꯇꯝ ꯑꯗꯨꯗ ꯅꯥꯎꯆꯥꯗꯣ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯁꯣꯝꯗ ꯄꯥꯛꯄꯤꯁꯨ ꯑꯕꯦꯝꯃꯅ ꯃꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯏꯃꯥ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯧꯗꯨꯅ ꯇꯦꯡꯊꯥꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕꯅꯤ꯫ ꯃꯗꯨꯁꯤꯡꯗꯨ ꯇꯥꯔꯨꯕꯗ ꯄꯥꯛꯄꯤꯗꯤ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯕꯨ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯖꯗꯨꯅ ꯑꯀꯤꯕꯗꯣ ꯈꯪꯖꯤꯜꯂꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯥꯎꯆꯥꯗꯣ ꯀꯩꯅꯣ ꯇꯧꯔꯛꯂꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯅꯕ ꯍꯣꯠꯅꯔꯛꯄꯗ ꯌꯦꯅꯈꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯝꯕꯜ ꯑꯗꯨꯗ ꯅꯝꯊꯦꯛꯂꯒ ꯇꯨꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯅꯥꯎꯆꯥꯅ ꯀꯩꯅꯣꯅꯦꯍꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯑꯕꯦꯝꯃꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯣ इहिंग नाहिंग सादुना तारगा लेरमले। मधु उबदा नौचाना करिनो हौजिकता इना फुमजिनख्रबा असिबा हक्सांग अमबु मतौ करमना मफम मसिदा अमुक लेरमलिबनो हायदुना संसिंगे तौबददी अबेमदो तपना हौगलक्ले। मतम अरुदा नौचाना करियोने करियोन तौसिदि आसोमना खल्लगा लेरिङै अबेमगे मखौरिदगी यावलबा इसिंग बिरि बिरि कापतुना हैथरक्लिबनी। मधु उबदा नौचादी किमन खिबना तफम लाफं खंग्रे। मतम अरुदा अबेमदो मखुत नामा तिंथोरक्तुना सिदा लाओ हायदुना कौरक्पगी मवोंग तोरक्पा अदुदा नौचादो कन्ना इमुंगरोमदा चेनसिल्लक्ले। अदुगा थोंगदो कम लोनसनबदा पाक्पी अमदी महाकी मचानुपी थादोई खंगप्रेक खंगी। मसिगी मतुंगदगी नौचादो इमुंगदा फिरोन सचत होंदोक्लगा तुमिन्ना पाक्पीगी मनाक्ता लाक्तुना तुमिन्ना लेरी। मतम असिदा नोंगसु कन्ना हैथरक्लिबनी। मतुंग तारकपददी करी अमता तौरक्खिद्रे। असोमना नुमिदांग अदुम हौख्रि मथंगी अयुक्नी। अयुक अंगनबा असिदा पाक्पी अमदी नौचा मखोय अनिदो तफम लाफंग खंगदी। थबा अमा तौबा मतमदा कनागुम्बा अमा लाक्पा मतमदा मखोयदा करिगुम्बा अमागी मतांगदा थिजनबा लाक्लिबरा हंगबा लाक्लिबरा करी खुमसिगे हायदुना मसासिंग अदो अमता लैताजरमदी। मतम अदुदा नौचागी युमदा मखोय मियोय खरा लाक्ले। नौचाना खल्ली करिनो अैना ngaraang तौखिबा थबक्तु लेखाइगी मिसिंगना हाइदोखिबदगी उहौबदगी मखोयना मिसिंगदा पाउ पीख्रबजाला। वाखल असि खल्लगा तपना थोलक्पदा लेरमलिबा मियोयसिंग अदुना नौचा हारिसि सोमला वहांग अदुदा नौचाना होय माने कना सुमाय तौबनी अैखोयसि अराप मफम अमदगी लाक्चबनी। सोमगी युमदा मी कया लैबगे हाइबदु थिदोक्चबा हाइबदि मिकोक थिबा लाक्चबनी। मथंग मथंग चखिगदौरिबनी सोमगिसु लाक्चरिबा मी कना कना लैबनो हाइबदु अमुक्ता हाइबिरो। मतम अदुदा नौचा खुमफम खंगदी। अबेमदो कमदौना हाइसिगे खल्लुबदा अदुबु नौचाना वालोसन्दुना मखोयगी इमुंगदा लेरिबसि पाक्पी अमदि महाक अदुगा मचनुपी थादोय मखोय अहुम खतमक लैबनी हाइख्रि। मियोयसिंग अदुना ओ याम नुंगाइजरे मखोयदि अदुदि अखोय अमुक चरुखिगी। मियोयसिंग अदुना चखिबदुदा नौचाना नि हेक थाइदा करिगिरोनि मखोयना मिकोक थिबा गाइन तौरिसिबो। वाखलसे खल्लगा इमुंगदा परपरप चंखिबदा कनानो अमा महाकी मतुंगलोमदा दुंगदुंग चिनखिबगी खोंजल ताय। नौचादो तुंगदा फट लैथौदुना येंगली। कनासु लेरमदबदुदा इमुंगदा धमक चंगकली। पाक्पीना करिगिनो कनानो हाइदुना हंगी। नौचाना मिकोक थिबा लाको ओइरमाले हाइदुना मखोय अनिदो वारी सानरखी। नुमित असिगी नुमिदांग वाइरमनी। खंबदो नौचागी मयुमदा अबेमा लौबा लाक्ले। मतम अदुदा खंबना नौचादा मागे मचानुपी अबेमा मंगोदा पिबिरक्लो मा पुजख्रगे हाइरी। मतम अदुदा नौचाना करिनो हारिबसिबो अंगाग नखोयना पुख्रगा अमुलाना लौबा लाक्लिबसिबु अैखोयदा अमुक बदनाम सिबा लाक्पिरिब्रो। नौचागी वाफम अदुदा खंबा स्वाई लावी इपा पाखना हाय करिगो नंगना हारिबदो हा अैगी इचानुपीदो अैना लौबा लाक्कनी अैना लाक्टिबो फावबदी चेक्सिना थनमो हाइबा नत्रो अैगी चाबियो अैगी चा कदाय लेख्रबगे। नौचादो यामना सावना नंगी नचा लौकित लमहाइबिदो अै खंगदी युम मसिदा महाक लैति कैदोख्रबनो खंगदी।
ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯛꯄ ꯑꯗꯨꯗ ꯄꯥꯛꯄꯤ ꯊꯣꯛꯂꯛꯇꯨꯅ ꯈꯥꯝꯖꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯝꯕꯅ ꯑꯩꯅ ꯈꯜꯂꯤꯕꯁꯤꯡ ꯑꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯆꯨꯝꯂꯝꯂꯒꯅꯤ꯫ ꯑꯩꯅ ꯃꯇꯝ ꯆꯥꯅ ꯂꯥꯛꯍꯧꯗꯕ ꯑꯗꯨꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯕꯦꯝꯃꯕꯨ ꯅꯪꯒꯤ ꯅꯈꯨꯠꯃꯛꯅ ꯍꯥꯠꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯍꯥ, ꯈꯪꯒꯅꯤ ꯃꯗꯨꯒꯤ ꯂꯃꯟ ꯑꯩꯅ ꯇꯨꯃꯤꯟꯅ ꯈꯛ ꯂꯩꯊꯣꯛꯂꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯈꯝꯕ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈꯤ꯫ ꯁꯣꯝꯗ ꯅꯥꯎꯆꯥꯗꯤ ꯃꯊꯥ ꯑꯣꯟꯊꯣꯛꯅ ꯁꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯟꯕꯗ ꯃꯍꯥꯛ ꯃꯀꯣꯛ ꯈꯣꯔꯣ ꯈꯣꯔꯣ ꯈꯣꯠꯇꯨꯅ ꯈꯥꯡꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯄ ꯑꯗꯨꯗ ꯅꯥꯎꯆꯥ ꯋꯥꯈꯜ ꯑꯁꯨꯝ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯈꯝꯕꯁꯨ ꯍꯥꯠꯇꯣꯛꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯈꯝꯕꯁꯤ ꯍꯥꯠꯇꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯃꯉꯣꯟꯗ ꯈꯨꯔꯧ ꯊꯥꯡꯂꯤꯕꯁꯤ ꯑꯃꯠꯇ ꯊꯥꯡꯂꯛꯂꯔꯣꯏ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯅꯥꯎꯆꯥꯅ ꯃꯤꯑꯣꯏ ꯈꯔ ꯅꯦꯛꯂꯕ ꯃꯇꯨꯡꯗ ꯈꯝꯕ ꯍꯥꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯈꯝꯕꯅ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯅꯥꯎꯆꯥꯗꯣ ꯃꯍꯥꯛꯀ ꯅꯤꯁꯥ ꯆꯥꯃꯤꯟꯅꯕ ꯃꯍꯥꯛꯅ ꯃꯁꯛ ꯈꯪꯕ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯒꯨꯟꯗꯥ ꯐꯗꯥ ꯈꯔ ꯅꯦꯛꯂꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯋꯥꯁꯤ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯕ ꯌꯥꯕꯖꯥꯠ ꯅꯠꯇꯦ꯫ ꯑꯗꯨꯒ ꯍꯥꯠꯀꯗꯧꯔꯤꯕ ꯃꯤꯍꯥꯠ ꯑꯁꯤꯁꯨꯅꯦ ꯃꯁꯥ ꯃꯇꯣꯝꯇ ꯁꯤꯖꯕ ꯃꯥꯟꯅꯅꯕ ꯃꯑꯣꯡꯗ ꯍꯥꯠꯀꯗꯕꯅꯤ꯫ ꯅꯈꯣꯏ ꯚꯥꯞ ꯇꯥꯔꯕ꯭ꯔꯥ? ꯅꯥꯎꯆꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏ ꯚꯥꯞ ꯇꯥꯔꯦ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯈꯝꯕꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤꯗ ꯅꯨꯃꯤꯠ ꯑꯗꯨꯃ ꯉꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯈꯝꯕꯗꯤ ꯑꯗꯨꯃꯛ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯁꯣꯝꯗ ꯈꯝꯕꯗꯤ ꯃꯥꯒꯤ ꯃꯆꯥ ꯑꯕꯦꯝꯃꯗꯣ ꯅꯥꯎꯆꯥꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯕ ꯆꯤꯡꯅꯕꯗꯒꯤ ꯀꯝꯗꯧꯅ ꯅꯥꯎꯆꯥꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯈꯜꯂꯒ ꯂꯩꯔꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯕꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯥꯎꯆꯥꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯝꯕꯁꯨ ꯃꯤ ꯈꯔ ꯎꯅꯕ ꯆꯠꯂꯨꯕꯅꯤ꯫ ꯑꯗꯨꯝꯅ ꯆꯠꯂꯨꯔꯒ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯍꯜꯂꯛꯄꯗ ꯅꯥꯎꯆꯥꯅ ꯍꯥꯟꯅ ꯊꯥꯗꯣꯛꯇꯨꯅ ꯊꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯊꯦꯡꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯥꯎꯆꯥꯁꯨ ꯌꯥꯎꯔꯝꯂꯤꯕꯅꯤ꯫ ꯅꯥꯎꯆꯥꯅ ꯈꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯏꯈꯣ ꯈꯝꯕ, ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯒꯦ꯫ ꯍꯣꯏ ꯆꯨꯝꯃꯤ, ꯑꯩꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯣ ꯁꯣꯏꯕꯗꯒꯤ ꯍꯥꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯪꯅ ꯑꯃꯨꯛ ꯑꯩꯒꯤ ꯏꯐꯝꯗ ꯈꯨꯔꯧ ꯊꯥꯡꯈ꯭ꯔꯦ꯫ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯗꯨ ꯁꯤꯈ꯭ꯔꯦ ꯈꯔ ꯐꯔꯦ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯈꯨꯔꯧ ꯊꯥꯡꯖꯤꯜꯂꯛꯂꯦ꯫ ꯃꯁꯤꯗꯕꯨ ꯑꯩꯅ ꯀꯝꯗꯧꯅ ꯇꯨꯃꯤꯟꯅ ꯂꯩꯒꯗꯧꯔꯤꯕꯅꯣ? ꯑꯗꯣ ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯅꯨ, ꯉꯁꯤꯗꯤ ꯅꯪ ꯑꯩꯅ ꯍꯥꯠꯄ ꯇꯥꯔꯦ꯫ ꯅꯥꯎꯆꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯈꯝꯕꯅ ꯍꯣꯏ ꯑꯗꯨꯃꯥꯏꯅꯅꯦ, ꯃꯤꯉꯣꯟꯗ ꯗꯝꯀꯥ ꯇꯧꯒꯅꯨ꯫ ꯅꯔꯤꯜ ꯂꯩꯔꯕꯗꯤꯅꯦ ꯅꯨꯄꯥ ꯃꯆꯥ ꯆꯥꯡ ꯌꯦꯡꯉꯁꯤ, ꯍꯦꯛꯇ ꯂꯣꯏꯁꯤꯟꯅꯁꯤ ꯁ꯭ꯋꯥꯏꯗ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯥꯎꯆꯥꯅ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯀꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯑꯃ ꯇꯧꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯝꯕꯗꯣ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯦ, ꯐꯨꯕ ꯌꯥꯕ ꯐꯨꯔꯒ꯫ ꯑꯗꯨꯒ ꯈꯝꯕꯗꯣ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯇꯨꯔꯦꯜ ꯑꯗꯨꯗ ꯂꯪꯊꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯂꯪꯊꯕ ꯑꯗꯨꯗ ꯁꯥꯏꯀꯜ ꯑꯗꯨꯁꯨ ꯌꯥꯎꯅ ꯂꯪꯊꯔꯤꯕꯅꯤ꯫ ꯈꯝꯕꯅ ꯊꯧꯔꯛꯄ ꯁꯥꯏꯀꯜ ꯑꯗꯨꯒ ꯄꯨꯟꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯂꯪꯊꯕꯗ ꯏꯁꯤꯡꯗ ꯇꯥꯗꯦ꯫ ꯇꯨꯔꯦꯜꯒꯤ ꯇꯣꯔꯕꯥꯟꯗ ꯕꯨꯝ ꯇꯥꯁꯟꯕꯗ ꯈꯝꯕꯗꯣ ꯁꯔꯨ ꯁꯌꯥꯡ ꯄꯨꯡꯇꯦꯛ ꯇꯦꯛꯇꯨꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯁꯤꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯈꯝꯕꯗꯣ ꯉꯔꯥꯡ ꯊꯣꯡꯗꯒꯤ ꯇꯥꯗꯨꯅ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯣ ꯋꯥ ꯋꯥ ꯂꯥꯎꯅꯈꯤ꯫ ꯈꯝꯕꯅ ꯁꯥꯏꯀꯜ ꯊꯧꯔꯒ ꯂꯥꯛꯄꯗ ꯊꯣꯡꯗꯒꯤ ꯇꯥꯗꯨꯅ ꯁꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯨꯃꯛ ꯈꯟꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯈꯝꯕꯁꯨ ꯅꯥꯎꯆꯥꯅ ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡ ꯅꯥꯎꯆꯥꯗꯣ ꯍꯧꯖꯤꯛꯇꯤ ꯈꯝꯕꯁꯨ ꯂꯩꯈꯤꯗ꯭ꯔꯦ, ꯑꯕꯦꯝꯃꯁꯨ ꯂꯩꯇ꯭ꯔꯦ, ꯃꯍꯥꯛꯀꯤ ꯌꯦꯛꯅꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯀꯔꯤꯅꯣ ꯑꯃ ꯅꯠꯇ꯭ꯔꯒ ꯀꯔꯤꯅꯣ ꯑꯃ ꯍꯦꯛꯇꯃꯛ ꯇꯧꯏ, ꯍꯥꯏꯕꯗꯤ ꯅꯥꯎꯆꯥꯒꯤ ꯏꯃꯨꯡꯁꯤ꯫ ꯅꯨꯃꯤꯠꯇꯣ ꯅꯥꯎꯆꯥ ꯍꯣꯏꯒꯤ ꯏꯃꯨꯡ ꯆꯥꯛ ꯉꯟꯇꯥ ꯆꯥꯔꯒ ꯇꯨꯝꯁꯤ, ꯉꯁꯤꯗꯤ ꯅꯣꯡꯊꯤ ꯅꯣꯡꯃꯪꯉꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯅꯥꯎꯆꯥ ꯑꯃꯗꯤ ꯄꯥꯛꯄꯤ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯒ ꯂꯣꯏꯅꯅ ꯆꯥꯛ ꯉꯟꯇꯥ ꯆꯥꯊꯣꯛꯂꯒ ꯇꯨꯝꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯁꯦ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯇꯥꯏ, ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯁꯤꯠꯂꯤ, ꯈꯥꯛꯄ ꯂꯥꯎꯕꯁꯨ ꯂꯦꯞꯇꯦ꯫ ꯃꯇꯝ ꯑꯁꯤꯗ ꯅꯥꯎꯆꯥꯒꯤ ꯃꯅꯥꯀꯣꯡꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯎꯔꯣꯟ ꯁꯥꯔꯣꯟ ꯇꯨꯝꯊꯔꯨꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗꯨꯗ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯀꯞꯂꯝꯗ꯭ꯔꯦ꯫
ꯃꯪꯑꯣꯏ ꯍꯥꯋꯣꯏ ꯇꯥꯈꯤꯕꯗꯨꯗ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯉꯥꯏꯍꯥꯛꯇꯪꯗꯤ ꯋꯥꯈꯜ ꯈꯜꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯌꯦꯅꯈꯥꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯈꯔ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯂꯥꯎꯅ ꯇꯥꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗ ꯅꯥꯎꯆꯥꯅ ꯃꯍꯥꯛꯀꯤ ꯂꯩꯖꯔꯤꯕ ꯍꯟꯗꯛ ꯅꯧꯅ ꯂꯩꯔꯤꯕ ꯁꯥꯏꯀꯜ ꯑꯗꯣ ꯃꯤꯅ ꯍꯨꯔꯥꯜꯂꯤ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯐ꯭ꯔꯨꯡ ꯍꯧꯒꯠꯂꯛꯏ꯫ ꯄꯥꯛꯄꯤꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯅꯥꯎꯆꯥꯅ ꯁꯥꯏꯀꯜ ꯏꯟꯈꯤꯕ ꯃꯥꯜꯂꯤ ꯑꯃꯨꯛꯇ ꯌꯦꯡꯉꯨꯒꯦ ꯍꯥꯏꯗꯨꯅ ꯐ꯭ꯔꯨꯡ ꯍꯧꯒꯠꯇꯨꯅ ꯄꯔꯞ ꯊꯣꯛꯈꯤ꯫ ꯄꯥꯛꯄꯤꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯕꯨ ꯀꯣꯟꯁꯤꯜꯂꯒ ꯅꯣꯡꯅꯒ ꯇꯥꯕꯗꯨꯗ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯔꯤꯕꯅꯤ꯫ ꯅꯣꯡꯒꯤ ꯃꯈꯣꯜꯅ ꯃꯥꯡꯒꯣꯟꯗ ꯀꯩꯗ ꯇꯧꯕ ꯊꯕꯛ ꯏꯃꯨꯡꯗ ꯇꯥꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪ ꯑꯁꯤꯗ ꯅꯣꯡꯁꯨ ꯍꯦꯛꯇꯃꯛ ꯖꯝ ꯖꯝ ꯍꯩꯊꯔꯛꯂꯤ ꯍꯧꯖꯤꯛꯀ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯔꯝꯕꯗꯣ꯫ ꯅꯥꯎꯆꯥꯅ ꯃꯄꯥꯜꯗ ꯄꯔꯞ ꯊꯣꯛꯂꯛꯄꯗ ꯅꯣꯡ ꯀꯥ ꯍꯦꯟꯅ ꯇꯥꯔꯝꯕ ꯑꯗꯨꯗ ꯅꯥꯎꯆꯥꯅ ꯀꯔꯤꯅꯣꯅꯦ ꯅꯣꯡꯁꯤꯅ ꯈꯪꯀꯟ ꯀꯟꯁꯤꯜꯂꯛꯂꯤꯕꯁꯤꯅ ꯁꯥꯏꯀꯜꯗꯨꯕꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯁꯥꯏꯀꯜ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯌꯦꯡꯂꯛꯄꯗꯗꯤ ꯁꯥꯏꯀꯜꯗꯤ ꯑꯗꯨꯃꯛ ꯂꯩꯔꯝꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯨꯃꯥꯡꯂꯣꯝꯗ ꯌꯦꯡꯊꯣꯛꯂꯨꯕꯗꯗꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯤꯕ ꯑꯗꯨꯗ ꯅꯥꯎꯆꯥꯅ ꯀꯩꯅꯣ ꯑꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯁ꯭ꯋꯥꯏ ꯂꯥꯎꯗꯨꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯝꯅ ꯌꯦꯡꯂꯤꯉꯩ ꯁꯨꯃꯥꯡꯗ ꯂꯩꯔꯤꯕ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯅ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯂꯒ ꯂꯩꯔꯤꯕ ꯑꯗꯣ ꯅꯥꯎꯆꯥꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯈꯪꯆꯦꯟ ꯆꯦꯟꯁꯤꯜꯂꯛꯄꯗ ꯅꯥꯎꯆꯥꯗꯣ ꯀꯟꯅ ꯂꯥꯎꯈꯠꯂꯛꯂꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫